Bisnupur district ki oina assembly constituency ki manung channa Leimaram Waroiching Chingkhong-da leiriba 5x9 Gorkha Rifles ki mahutta Assam Rifles oina thamna bahona rakliba thawongbu yaningdaba fongdoktuna maika yedom gi meeyamna makha tana khongjang changsilli authority gi thawong adubu yaningdaba fongdoktuna Leimaram gi akoibada leiriba kabo wakching hainobok Leimaram Waroiching kom kairap amasung sadu chiru gi meeyamna Waroiching da ahing yarektuna makhoi gi khongjang handokpa leitri khongjang aduga mari leinana sadu chiru women gi chairperson kipnei chung chiruna fongdokibada miyambu ngak seliba Gorkha Rifles asi mafam asida leirakpa chahi ama farakle makhoi leibana miyam gi chathok chasinda nungairibani adubu Gorkha Rifles ki mahutta Assam Rifles thamna ba tharakliba asi miyamda khudong chadaba kaya mayok nagani Maramaduna Lengak na Gorkha Rifles Lokthok Piganu Haiki. Seda jiar thambi base Lokthok Piganu Moi leibadagi koise aduki matik nungai koi chathok chatsindasu ana awadasu numidangda chatpa oirasu moina ikoi bu mateng pangbi adugi jiar se em biren lokthok piganu hainegi na paujenjari laadi ikoi sak mai se khangna drabanina koi chathok chatsindasu wara ani chatpadasu nungaira Kom Kairap Khulgi Women Wingi Luchingbi Elizabeth Komna Fongdokhibada Gorkha Rifles Leibana Meeyamna Tangdu Leitana Leibang Amlibani Hauzik Lau Singugi Matam Yosilakpa Maramna Leingakna Meeyamgi Awaba si Khangbiu Haiki Leimaram Waroiching Dagi Leichombam Thasanana Fongdokhibada Leimaram Waroiching da Assam Rifles Thamnaba Honaribasi Meeyamna Yabang Amloi Assam Rifles Haibasi Karamba Force no Karamna Thabak Tawi haina Meeyamna Khangnaraba wafamni Maramaduna ngami haiba matagum sakti season aduna thamnaba honarabadi chapchana thengnagani haiki 2023 gi me gi tang ahum dagi ngasi bawda chathadana laiba kanglup ani gi lalasida sahi phana leiraklaba 9 sector GR si khangawdana Assam Rifles mogi mot sinena tawrai basi khoi mafam asi gi praja miyam Leimaram Waroiching hainaubo ireng bam kamung kabo waksing balaram khul hariba laikai khungan kaya sina Assam Rifles si phaba phataba ai thamjararoi Assam Rifles si akhoi gi jaga asida thamba sungpam pamjade haidana khoina chatharai si ngasi Tana numit humni sure akoina ahing yarek tana ngasi bhawa leirei si fam masida Assam Rifles sunglang lakpa yaroi haiba wafam masi first line da GR central gi oiba pochi thambiba second line da akoi Manipur gi oiba state force se second line da thambiba ariba khongpham masida gi akoi sunghen jaroi